अहानबदा हौजिक फाउगी मरोइबा पाउ पिजरी डेमोक्रेटिक पीपल फ्रंट DPF कौबा रीजनल पॉलिटिकल पार्टी अमा थोरखरे कौट्रुक अमदी कदांगवंदा चथखिबा ड्रोन अटैक की मरुइबा एक्यूज साइमल थोंगचिन हाउ वाईफाई मखाताना NI दा कस्टडी पीख्रे अमदी मियाम की मिहुत सिंगना लिंगजेल मानदबगदगे मियाम न वाबनी हाइना अकोमलुफ कंगलेपा के प्रेसिडेंट सोराइसेम संजितना फोंदोखरे अमसुंग कुंबी असेंबली कॉन्स्टिट्यूएंसी की मनुंग लेबा तोंगान तोंगान खुल तरामाथोई की लौ परी लिसिंग अनिरोम अथुबा मतमदा लौ उबा हौननबगी मतांगदा लौ मिसिंग मिफम पांगथोखरे खुरुमजरी ISTV पाउ मिरेंग ताबिब पुनमकपु तराम नोकचुरी हाउस फाउ के मरुइबा पाउसिंग मियाम द पिजरी डेमोक्रेटिक पीपल फ्रंट DPF हाइना मिंगथोनबा रीजनल पॉलिटिकल पार्टी अमा साफोंगबगी थौरोंगा लोइनना रीजनल पॉलिटिकल पार्टी असिगी अहानबा पब्लिक कन्वेंशन अमा दि वॉइस ऑफ मणिपुर हाइबा वाखलोंदा जेम हॉल इम्फाल दा पांगथोखरे थौरमदुदा कुंबी कॉलेज अमसुंग चेयरमैन SKL की प्रिंसिपल लैचोंगबम गोपाल डेमोक्रेटिक पीपल फ्रंट की प्रेसिडेंट डॉक्टर नारेंगबम राजीव कुमार सोशल एक्टिविस्ट असांकशर याउना मरुइबा म्यूजिंग ओइना सरुग्या खिबगा लोइनना इंटरनली डिस्प्लेस ओइरबा मियोई सिंह याउना मियोई क्याना सरुग याखे थौरमदुगी मनुंग चन्ना अखंग अहै क्याना वॉइस ऑफ मणिपुर हाइबा वाखलोंदा वाखलोन क्या फोंगदोकनाखे थौरमसिगा मरी लेनाना डेमोक्रेटिक पीपल फ्रंट DPF की प्रेसिडेंट नारेंगबम राजीव कुमारना हौजिक मणिपुरदा चरा हेंदुना नोंग युब युमदा लैरबसो इमा लैबाकीदमक अमसुंग मियामगीदमक थबक तौगदबा मियोई सिंह यामना मरु ओइरे नियम लाना सेंजाव तालगा भोट लेप्तुना मतिक मयाई पाइगिन हाइबगी वाखलोन लैरिबा मखै कैदोंनुंगदा लैबाक कनबा ngamloi रीजनल पॉलिटिकल पार्टी दा मियाम मिखफ थोहौद्रबदी अवाबा कया थेंगनरपा याई हाइखे महाकना मखा ताना लाकलिबा 2027 दा पांगथोकदोरिबा स्टेट असेंबली इलेक्शन दा नौना साफोंगलिबा रीजनल पॉलिटिकल पार्टी डेमोक्रेटिक पीपल फ्रंट DPF की ओइना मिरेफ कुंथ्रागा निथोइगी मथकता थादोकननबा सेम सारे हाइना फोंदोखि कोई लेकाय लेकाय दा इमा लेबाक के दमकतदी कप्तना तेंथादना नवरगा लेरिबा लेबाक पु नुक्सीजबा मयाम अमना ngasi उपाय लेतदना पैसागी लीलासिदा कोई ngauनदना तौरीबा मयाम सिंगसे मकोई सगुरी चाजसनु युमदो अहोबो ओइजसनु लेबाक के दमकता अफबा थबक तौरखने हाबा मी ओरगदी DPM ना थोंनाव थोंनाव लामना हांगदोक्तना मकोई बुतरा मोकचरी अमसुंग अखोई इंक्लूसिव ओइबा अखोई जाति ग्रुप लेबिनी मयाम सिंगसिदा अखोइना अखोई के चमिनबा याबा नुक्सीबा ग्रुप सिंगसे लेबाक पु नुक्सीजबा खनबा मयाम सिंगसे अखोई खनजल लगांदा अखोई मयाम सिंगसे हेना थादोनबा प्लाननी अदु वारी सानाबददी कुंट्रागनि थोय देगिना कुंट्रा तरेट अदो बाकी कोई रेंज से लोरे अदुना होजिकी पोचिंगसे याम अथु मतम दे कोई साफोंग नबगे अदुसु अदुगा चिंगी सै दा कोइना होजिकी मक्की वनदी कोई क्लास ग्रुप तो दि हाइ से कोई हाइजर रोय अदुबु अखोई के चमिनबा याबा होजिकी ओइबददी लैरे लु लैरिबा प्याम सिंगसे वारी खन सानमिनरी भातामिनबा मचंगी अदुगा होजि कोई वैली ददी कुंट्रागनि थोइसे अदुगी चांदने कौट्रुक अमदी कदांगबंदा चथखिबा ड्रोन अटैक की मरोइबा एक्यूज साइमल थोंगचिन हाउ वाईफाई मखाताना NI दा इंट्रोगेशन की दमा कस्टडी पीख्रे ममांग सही सेप्टेम्बर थागे तांग अमदा कुकी मिलिटेंट ओइगनि चिंगनबा सिंगना कौट्रुक अमदी कदांगबंदा नुंथिल पुंग अनि मखाइरोम ताबदगी ड्रोन सिजनरगा बोम थाथरक्तुना लांदारखिबा अमदी कौट्रुक सिंग लैकाई गी मनाक्ता कुकी मिलिटेंट ओइगनि चिंगनबा खुलाई मतिक चाना पाइबा सिंगना नोंमै कापसिलखिबा थोंदोक अमदा मसागी सही कुंथ्रागा माथोइरोम सुरबी नुपी अमा लैखिदबा अदुगा चही मापलोम सुरबी मचानुपी सोखनखिबा थौदोक अदुगा मरी लेनना चाहिए सिगी ममांग थागी तांग कुनगनिथोइदा नेशनल इन्वेस्टिगेशन एजेंसी इम्फाल ब्रांच ना फाखिबा कांगपोकपी डिस्ट्रिक्ट की लैमखोंगे एल लुमलुई विलेज तगी साइमोल थोंगचिन हाउ वाईफाई मखाताना वाहंग पहंग चथनना बा स्पेशल कोर्ट NIA मणिपुर नंबर 1 थास की तांग तराहुमदोय फावबा NIA की कस्टडी पीख्रे ममांगदा कोर्ट ना पीखिबा कस्टडी की मतम लोरेदुना NIA ना स्पेशल कोर्ट NIA मणिपुर 1 दा नुमित तराहुमदोय कस्टडी पीबिनबगी प्रेयर गा लोइनना पुथरखे NIA स्पेशल पब्लिक प्रोसिक्यूटर की सबमिशन अमसुंग केस की रिकॉर्ड येंगलोबा मतुंग NIA ना निरखिबा नुमित तराहुमदोय की कस्टडी कोर्ट ना पीखिबनी मियाम की मिहुत सिंगना मखोई मसेल लिंगजेल मानदबदगी मिचम मियाम नत नोंगमनोंबगे अवाब हेंजिलकली हाइना अकोमलुप कंगलेपाक की प्रेसिडेंट सोराइसेम संजितना फोंदोखरे वाफमसी अकोमलुप कंगलेपाक न चही कुनगमंगा मपुंग फारक सिल्वर जुबली थोरमदा फोंदोखिबनी नावरेम थोंगदा लैबा लाइश्रम खुलेम लैकाई कम्युनिटी हॉल द पांगथोखिबा ngasi थोरमदुदा कंगलै इमालोफ की प्रेसिडेंट इमा RK सनाहनबी कंगलामई की प्रेसिडेंट इमा लाइरिक लैमा अमदी अकोमलुप कंगलेपाक की हानगे प्रेसिडेंट खेट्रमियम सोमेन ड्रोना सिंह सिंगना थौरम मपुसिंग ओइना सरुग्याखि थौरंगमरी लेनना लुप असिबु सेंगटपदा चौब थौदांग लौरमबा
leikhidraba member sing advisor sing amadi 2023 gi May gi tang ahum dagi thorokliba irang asida leikhidraba sing gi mafamda ikai khumna utuna minute ani 2 minute left na awawa phongdoke akomlup kanglaipa ki president soraisam sanjit na makha taraduna afaba lengak ama semduna manipur bu tangdu leita ba khunai ama thubada ohenna ba miyam ge mihut singna khonagadabani akomlup kanglaipak na 2001 gi July anida safong lakpadagi iramdam gi apunba saktam kaiba yaro haiba wakalonda miyam ga punna thabak tawminaduna lakli lubasina leiriba makai iramdam manipur gi apunba saktam gi damak thodang logduna laikigani maramaduna amatu oiba sakhatpa khudai ama ohenna ba khonabada aikhoi punna thodang lominasi iramdam manipur gi damak leiriba CSO singi tongan tongan ba wakalon leijarabasu manipur gi apunba saktam gi damak tadi amatu oina leiri handakta CSO singna punna thabak tawba horakpa si yamna taramna oktuna pukning thagat phamtho I haiki Iramdam asi kaiba yaroi haiba adugumba wakhalonda laiwai khraba ahalaman kayama akomlupu nungsibiduna makhoina akomlup asi safong birambani aduna akomlupna leiriba makhai kanglaipak asi kaihendana ba honabada thodang lawraga lai hairiba iraipak asi kaidana ba honabada tongan ba iramdam asi da thokpa thodok wathok singda akomlupna punna chatminariba luploi sing amadi tongan ba manipurda leiriba lupsingi punna khusamnaraga iraipak iramdam asi kaihendana ba honabada achawa akomlupna su achawa thodang lawjagani manipurda CSO leiramda taragadi ngasi sothara'iba tongan ba leina sothara'iba sing asi CSO sing asina leiramdragadi henna marai chaithabadu oiramgadabani CSO amagi magi lichat haiba tare tongan ba magi wakhalon ideology je nuinamak leinaba ngaktani adubu magi ideology tongan taragasu adubu iramdam khunai sigi damakta kaiba yaroi haiba adugumba wakhalon di nuinamak lei haiba tare ado hauji apunba maigeida mayonda changsilakpasidi akhoi khudingmakna masidi pungning thogatpham thoi taramna opham thoi haibasing thamji State asida thokliba irang asina low ubiyadana leiba Kumbi Assembly constituency gi manungda leiba tongan ba khul tarama thoigi low pari lising anirom athuba matamda low uba hongnana bagi matangda lowmi singi mifoma ma pangthokre napat tangjeng pombikhok sandon bokpi chaire laingobi mangjil wangu sagang amadi khojuman tavi yauna khul tarama thoigi lowmi singna chinduna wangu ahaluf maye lekai gi community hall da pangthokpa mifoma duda kokomi farmer wing gi lusing ba singsu sarugya ke mifoma duda sarugya ke ba khul tarama thoigi lowmi singi maiki digi irang asina maram oiraga khul taramathoi sigi lowmi sing asi kham thengna ware maruoina hana low uramba maitei singi lowfom kaya haujik su low uba yadaba asina maram oiraga low urga hinglamba lowmi sing senthok lambi leinadre lowmi singi awaba yenglaga laingakna mathau taba thabak lakhonana ba wafum kaya thamki ngasigi mifamadu da sarugya khiba kokomi farmer wingi ko convener laisrom kirana state asida thogliba irang asiga mari leinana laingakna section thorang lokhat libani haiduna maitei singna masagi lowfom da low uba changbada mafum kaya da Central Forces singna athingba thamba yauri basi laibak thibani thawong asina state asi chinjak tami pal tangna bagi achoba maram amasu oire amaromdana maitei singilo fom kayada cookie singna changsilaga low uba matamda Central Force singna thingdaba asina Central Force singna cookie singda phongna mateng panglabra haibagi wahang amasu lakle maitei gi lomi singna thengnori ba tongan ba khudong chadaba kaya sigi yenglaga kokomina lomi singa loinana khongthang kaya lokhalagani masigi manung chana Kumbi Assembly constituency gi manung chanba khuntara mathogi low pari lising ani rom asi sahi asidagi low pan ba hongnana ba mathau taba thabak sing lokhalagani hiram asid lengak na su mideng sangduna lomi singna maning tamna low ubu yana na ba mathau taba security gi section thorang lokhat piu kokomina su lomi singa loinana low bukta kumduna low ubu hogalagani haiki uki na ko telu singna ipoji lofam singda low ure haidana ikoi da swaja kullaga khana ne bagi mahta noy uriba lofam du ikoi na changsil lakanda ikoi makoi bu ta thoba amasung ikoi gi hana ipai bu na thambiram ba lofam adu udaya de haidana ikoi changsil ni bagi matam adu yaure makoi na changba ya ro haile bu mafam do adu gi wa ba security thamasu adu gi manu bo ki ikoi low sansi hai bu mafam sima thamjali District Administration Bisnupurna Sinduna Electronic Detail Accident Report Idhargya Mari Lainana Lambigi Khudong Chiba Amadi Asok Apan Asiana Yarok Matamda Mari Lainaba Police Transport Health Amadi Highway Department Singna Asok Apan Nangliba Singda Kanaba Fanghana Bagi Matangda Training Program Amangasi DC Bisnupurgi Conference Hall da Pangthokre Thoramadu da DC Bisnupur Puja Alangbom NICG DIO RK Romitana Singwa Singna Sarugya Training Aduga Mari Lainana DC Bisnupur Puja Alangbom na Electronic Detail Accident Report
report asi India gi state khudingmakta chanaba hokre Manipur su chanaba haunanaba sem sariba sida Bisnupur district su chanaba horakpa matamda injury report geotech sizinaraga report marik chumna pikhatuna accident ta soklaba mioi amana numit tare ni gi manungda lupa lakh amaka makhai fawgi manungda fangba yahale haibadu khangnanaba mari leinaba singna asok pan yawriba imung manungda athubada khanghananabagi pandamda sinbani haiki program adu da tongan tongan resource person singna wangangki Lairiba akoigi official singna aware oibiraga geotech photos with vehicle and driver details injury data simyamse phasana capture tawbiraga online the sign submit tawraga then the victim will be able to claim magi cashless treatment se yamna thuna phangba yanaba koi sigi mayam se loinma khangbiraga aware oiraga thuna response tawbinaba na mayam da sigi akoigi ngasigi kya scheme gi matangda aduga ngasigi portal gi matangda khanghau ngamagadi ko mayam gi cooperation pibiraga sigi system se institutionalize fazana tawragadi mayam khudung chadaba nangba akoigi road accident ta victim oiba mayam se su moi gi su at least kitang khudung chaba phanghoragadi awabado phangdanaba na koina mayam pun honnaminasi Manipur da haukiba pung kunmari gi manungda sample kuntragom doi test tawbara mioi taru COVID-19 positive oire ngasi nauna positive oira klaba mioi taru adudi Imphal West gi mari Imphal East amade Bisnupur da gi mioi amamamne ngasi mioi taraga nifan disaster tawkiba loina na housing fawda disaster tawkiba punba masing chamaga mari fumapan yaure active case mari fulaire Veterinary and Animal Husbandry Services ki staff sing da e-office ki matang da nomgi oiba sensitization and hands-on training program amanga se pangthokre sanjen thongda laiba veterinary complex da laiba farmers training hall da pangthokpa training program adu da Veterinary and Animal Husbandry Services ki director Dr. R.K. Khogendrojit Joint Director Administration L. Arun Kumar Senior Administrative Officer Zerina Yauna Directorate asigi makok thongba officer kiana sarugya ke training program hodokpa adu ka mari lainana Director R.K. Khogendrojit na haiki bada Department of Information Technology Manipur gi expert singi mireng makada ngasi pangthokadoriba e-office training program asi yamna maru oi training program asi department gi staff singna yamna hena luna lawridabani e-office na aikoigi office ki thabak thoram sing laihanduna hena transparent loinana efficient oina thabak tawang ngamhanduna thabak asi load hanthabada mateng oigadoribani center amadi state government ki oiba scheme project ayamba online ki khuthang da tarokpa asina e-office asi housing tawdraba yadraba procedure ama oire Department ki oina internet connectivity amadi mathau taba infrastructure lairabani na staff sing na training asi ningthina fanglaba matungda e-office asi chatnaba hoba yaragani training program asi head office ki official amadi staff sing gi ahan oina pangthokleba asi tungda district ki thakta pangthokna ba thaurang lairi training program asi na department ki staff amadi general public tasu yamna hena kanaba oiragani haiki Betty Manipur se koi NIC na matam dura 2009 natraga 10 gumada mase koi construct tawibani yam sati na kuira wa koi adu website amani aduga matamamda se DIT natraga swan laitri da koi NIC through the micro art satellite na koi series da disk kilaga koi internet connectivity koi lawre koi department ni so हारिसी मतम कुइरबे ममांगदा कोई वेबसाइट अदुगा कोई स्कीम मैम सिंग सी होजी सेंसस तगी होरगा ISS तगी होरगा अदुगा NLM EDP उद्र विद्या पोर्टल से संगा कोई ऑनलाइन लोई सबमिट होरगा ले अदुना ngasi gi training sima yam कोई मतंग साबा अदुगा मसीना कोई ऑफिसर सिंग दा स्टाफ सिंग दा डिपार्टमेंट दा अदुगा इन जनरल पब्लिक दा सोइदना कानने ने खंजे Lau singu bana marueba sinphama ma oizariba Kumbi Assembly Constituency gi wangu gi lomi singna tusam lokol amadi thongna popki lokol da lopari chani henbagi lofam sing ising isauna maram oiduna low panba yadana laiba lofam sing low uba yanana ba lokol ani asigi tongzel maril mayai canal sing bagi thabak sing Kumbi Kendra gi MLA S Prem Chandruna yengsin kre MLA gi thausil makha da lokol ani adu da low uriba lomi singna suriba thabak sing adu mapung fana yamna thuna loishinana bagi matang da lomi singa tanaduna tongzel maril mayai
mayai canal gi chaurakna kilometer ahumuk sangba lokhong adu atienba matamda loisinduna MLA na excavator machine ama athubada tharaklagani haina lomi singda thamki lomi amana fongdorakibada handaki mamangda chawkibi sing chawduna low panba yadana leiba tusam lokol amadi thamna pokpi lokol ani gi lomi miyam gi khanbiduna housing ising chawdoga leiriba lokol sing asigi ising yamna thuna senthokinaba ahenba mathau taba culvert sing MLA na pibiragani harakpaga loinana senglaba lokhong sanglaba lokhong sengdokpada machine hayengmak tharakuna canal asi sengdokpa horagani habibagi damak MLA S Premchandrabu lomi singna hainingai laitana thagatpa fongdorakhi lomi singge moti matungina haijabadagi MLA nasu hayengasi hayengna khogi mesil na pudaraga tharaga matungda khogi lairiba phum singasi tungjai marin phulliba si athuba matamda sengdoklagani haina khogi lomi praja singda MLA na lakpiduna yengchin berbib gi damakta laibiriba khoi lejeriba wangu gi praja khuding mangna MLA bu thagpa bo hai phongdoksari Prime Minister Awas Yojana PMAY gi makhada yum sananaba beneficiary oina yauraba Moirang City Block ki makhada leiba Wangu Tera Khong Gram Panchayat ki ward number 2 dagi beneficiary ahumna masa masa karimata khanghandana bank tagi paisa sing loina lokthok pikre mari leinaba singna thubada medeng sangbiu haina beneficiary singna fongdorakli Wangu Nauda Khong da pangthokiba paugi mifam amada Wangu Nauda Khong ward number 2 dagi yum sarol fauraba Amom Dilukumar na makhatana yum sananaba gi damak Wangu Tera Khong Gram Panchayat ki ward number 2 gi member yaw na mari leinaba official singna laklaga photo fawba namkhibadagi makhoida hanglubadasu asengba achumba amata hairektre atopa yauminaba singidi yum saba loinakre office da satuna hanglubadadi first phase amade second phase ki paisa fawba masa khangdana loina lokthok piramle mari leinaba singna athubada medeng sangbiu haiki pawgi mifamadu da yaukhibi Sunita Kaubi nupi amana Moirang Primary Cooperative Bank ta account hangbani yumsa loan gisu fawi hydre paisa changi masa khangdana anirak thokna account ki paisa loina lokthokre hanagi account ta yawba gas ki subsidy ki paisa fawba lokthok pikre mari leinaba singna yengsin biu haiki yumsa loan maming di yaw da ko masagi account di changa aga singmai matang su koi min ikong ubusi yawre changa masagi gas subsidy kharaga sanga ko phau da sato pirame ha gumba ahen ma paisa hai tare ko masa du gi mi du gi paisa hena sato ko phau yaw ba myang ubo ba khamne ba ko sigi ma se lai ba sina di mole mote di ubo khara di khamne Social media da yengba amadi pabada nungairoidaba kanglo furo hunaba wafam seasonary ba ase thingba changi haina MLA ke Joy Kishana fongdokre wafam ase live active thongdok amada soktuna yumda layeng sathaduna leiribi Shanghai Express ki senior reporter Sapam Arunada thangmaiban SC ki khomukcham Joy Kishana sobam lekai da leiba masa haktheng na chatuna unabaga loinana sel gi mateng su kusinakre MLA ke Joy Kishana makha taraduna Manipur da leiriba furup kanglo singi marakta emotional integrity ama sagat pangamlaba matungda apunbagi saktam ama sagat pangamgani kanagumba amagi asoibana maram oiraga kanglo furu hunduna ngangbasi laibak macha tadaba wafamni lamdamasida pawgi lamda leiriba miyoi singna anai yarpu matamda leftana tengbang pangduna lakliba adugi saruk ama oina Sapam Arunagi anaba sida kharadang mateng oina naba selgi mateng angamba khara khusinabani Sapam Arunana thubada naba fagalaktuna hanagum miyamgi thabak tawba ngamba oirasnu haike amromda All Manipur Working Journalist Union amjugi office ki leave sagani haina mahakna hairamba adu tha sidagi install tawba horagani haina lauthoki social media sida am communal loy wahi aida haibse masi phaju phajade paabra yam nungaite aduga lebak macha ta da suma lai tar mara leiba mioi du da ida attack to wa mara leiba mi tawdana ba chaiba thangba du ya du na tabi community wise oina tawdri humanity gi humanism gi wang ra sa prain khale ta ton ba to po proof sing na su yenga kan da su kitang leibak sa ta macha ta ba oheningi akoi gi tungda history da sagona na akoi Manipur gi leiriba accident khunda sing yam ijat leina leiba ijat leina ba ngatane do kitang makhata na mi amada yamna na tai cha do mo ngang bse civilize oina ka su loroi selar na su athu da mai anab se phagalaga mana miyam gi loriba seba gi loriba thodang do lobiduna amuk magi mathau do tawbang ambo oisinai nai sore ni jari United Women Development Organization Bisnupur District ki thomi singna Bisnupur District ki tongan bamafam singda lairiba lam koifam amade lam koifam singi lambi gi nag ya tapofam famliba dukan sing da koina chatuna mayai ka bachinjak sing jonba amade thakpa chaba sing yeng sinduna pamdaba thokdok thoktana ba amade lambi gi khudong thiba thoktana ba drive chathaba hokre
Organization adugi President Nepram Bimolana luchingduna chatkiba yengsin khongchat aduda Sendrage akoiba tidim lambi amadi lam koifam singi akoiba yauna maroiba kaithel singda koina satuna yengsin baga loinana mafam aduda potfam phambi amadi dukan phamba singda mayai kaba nisa sing jondana ba amadi thakpa chaba tawdana ba akanba pautaksu pikibaga loinana makhatana district asigi mafam sinba thungna leftana drive adu zathakigani haiki Oliver Singh Excise Department di Fangoire Excise Department Tabak Tongre Amadi plastic Singju Kanbangam Draba Pasu Kanbangam Roidra Madura Tahuriba plastic Mayamda Manipur Pollution Control Board Chair di Fangoile Marumaduna Hariba Department Humasina Tabak Pazana Torok Patara di Ima Ibian Sing Ikoina Kaidobogi Amamada Dry Chatoino Langi Sakeju Pange Yugi Sakeju Pange Misha Mishi Mina Mikap Mirao Don Alaba Kogi Punayama Oidore Maramadun Kabina pulling back Punaya Manipur Oyen Gumsi Kwakaithil Laiba Delta Advanced School na Sinduna Handak Indian Armed Force da Manipur dagi nauna commission tawkraba officers sing okpagi thoram amadi interaction program ngasi pangthukre thoram aduda school asigi principal Lifrom Achoba school asigi secretary KS Iswart na athoiba mithunglen sing oike nauna Indian Armed Force da commission tawkraba Thobal Ningombam dagi Lieutenant A Nauton Maitai Singzamai Chinga Mathaktagi GCL Ramesh Singh IMA Amade Thobal Kiam Wang Matabadagi Lieutenant Meghanath Soivamda Achamba Khudol Piduna Ikai Kumnab Utpagaloina School Asigi Mahiroi Singa Interaction Program Amasu Pangthoki School Asigi Principal Life from Achobana Delta Advanced School Kwakaithil na Sinduna Handak Nauna Armed Force da Commission Tauraba Manipurgi Thauna Paraba Mapari Singbu Taram Okpa Amadi School Asigi Inkhalakliba Mahiroi Singbu Pukning Thogatpa Oina Thauramasi Pangthokpani Matik Charaba Mapari Singna Akhankana Thauna Fana Makoigi Punsigi Pandamasi Honorakpabu Pukning Thogatuna Makhatana Laibaki Thabak Thaurong Kaya Mai Pak na Tauranaba School asina yaifa pauzil su pidi haiki Sigi moy ngasi thangi ba ko ngasi isip tawlo hona bada laukiba thawang sing adu angang sing da makoi na su pining tips ka bijaba adu please nawi ba sa sing su makoi gumna simba yaiba ki tang da ka thupang amga thona ma le na maru ba thongdang khal long na ba kari taka le bege karmaina hona gani subject combination no da pung ya study to ba kari strategy kari plan preparation confidence na singba mo de hangoraga makoi gum bijati kan bisida san ya jage haibegi pandamda kana basic program si sinjabani Housing Power Martin at Break Amatang Luxury Aksang Panatamgi Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lajari. Mapamasida, Tazaba Yarabamadi, Seliam na Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Jari. Aduna, State Wangmada Muk Karigi Chatlugani, Aikogi Manipur da Suhogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patata Yumpam Oiba, Service Lobiu. Babina Hospital, where hope meets compassion. Ako pamarol kidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909 390666 ta call to Birau. Matamgi nungsit nungsa amadi aying asana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule.
Break ki matungda mayam ba mukahna taram nok churi loina na makata ba pau pizari mayang Imphal Assembly constituency ki panchayat na koliba mafam singda job card holder singi thabak suraga loisinda ba yaroga de matam chana complaint to biro haina MLA ke Rovindro na mayang Imphal Assembly constituency ki manung chanda leiba uchiwa mamang laikai de leiba ibudhau pakhang ba community hall da nomugi oiba convergence mela hogdokre Manipur State Rural Livelihood Mission Imphal West to City Block Wangoi na kusam naraga uchiwa gram panchayat amadi luching bi VLF tampayai VLF taibang mapu VLF na puna sinduna pangthokpa mela adu da mayang Imphal Assembly constituency MLA Kongkham Rubindro uchiwa GP gi chairperson Haikrujam Indrajit uchiwa GP gi chairperson Mayengbam Gyanendro Imphal West ki additional deputy commissioner Kaisam Jadumni amade state government ki department kungamathoi gi official sing yauna uchiwa Hayel gi BLF ki stall sing sarugya ke MLA ke Rovindro na central amade state government na piriba kana river scheme sing ase miyam na lobiraga hena sakhana na bakhona minase haiki Bunga pada kalau si bapak itu sih kita perlu berleba. Kayak ini dari mau bunga kita dia jauh betul apa? Ini tak betul apa? Mata buka apa? Melihat mata buka apa? Mereka ini sampai yang apa? Ada uniu yang mau betul apa? Saya mau betul ni. Betul ni yang ini itu ni yang Uripok Lai Khulem bi Laikai da Laiba Competitive Success Academy gi Mahiroi Singh amadi BG Road Laiba Johnstone Higher Secondary School gi Mahiroi Singh gi marakta kangbu semnaduna khatna saina ba thokre ngasi gi khatna saina ba gi thokdok asigi chap chaba haurok famde hausu fawu gi oina khangri Mahiroi Singh adu Manipur Police ki kangbu amana lathi charge tawduna tankhaiduna irang adu laksinkhre Hawbom family na present toba Ras Elangbam na lyricist oiba AV Chana direction piba Divya Hawbom gi aigi manja haiba music video album amanga se Hotel Classic Grande da haunabi matung inna phongkre thauramadu filmmaker Romi Maitai singer and actor Sadananda Hamom Kishan audio visual gi Kishan Kangjam actor G Voni Sarmana athoiba mithunglen sing oike tharonga mari leinana music album asibu puthokpada yaukiba music sing da zu asamba khudol piduna ikai khumna bu utke isai asigi lyricist Ras Elangbam na nupi oibi sing na mahaki punsi khongloi oiga doriba adu loina aphaba oheningi haibadu isai mayek asida utli haiki I life partner or gather Vagi Mahagadu Khanbadadi Kedobagi Kayam Lureni Kaluka Hariba Kogi just entertainment Kanataba Cham Chamba Akwe and Kano Regasu Akogi Ladiba Mam the Messesama Chamna Pizaba Dumba Isani and Agibaki Tamzage. Manipur State Rural Livelihood Mission MSRLM gi makhada Block Mission Management Unit Bisnupur City Block na semba Self Help Group Tara Laiba Thanga Ima Village Level Federation gi CRF amadi Revolving Fund yanthokpak mari lainana VLF asina sahi ama mapung farak pagi first anniversary celebration gi thauram ama Thanga Hisnam Laikai da Laiba Hisnam Laikai Mandapta BLF asina sinduna pangthokre Poverty Elevation and Women Empowerment haiba se da yumfam orga sem ki ba Self Help Group asigi anniversary celebration aduda General Secretary Administration NPP Manipur Haisnam Rushel Cluster Coordinator Block Mission Management Unit Bisnupur CDO Block MSRLM S Bikram amadi atai thanga gi masak nairaba mioi kyana thoromapu sing oina sarugya ke ngasigi thoramadu da Self Help Group asigi group nipanda lupa lakh amak makhai gi CRF fund gi senfam amadi member ahum dana revolving fund oina lupa lising kuntra senfam sing thoromapu sing na member masa masada kushina ke ngasigi thorong gi chief guest oina sarugya ke ba Haisnam Rushel na Self Help Group amadi member sing oina leiriba sing na nakhoida pitharakli ba senfam sing aduna chawthok na ba khona ba mathau tai masida lamdam asigi semilonda hena mateng pangadaba thabak thoramda hena mideng changhaningi matamadu da chawkhatpa state ama soidana oigini haiki Federation Zuma
पुन्ना लेबा तारगदी अखोई एक्टिव ओइना पुन्ना लेबा तारगदी आई वखनदी एनी सोशल स्कीम होइगरा इंडस्ट्री की होइगरा एनी थबा अमा लाकाना अखोई पुन्ना लेबा तारगदी पुन्ना थेंना मिनबदा आई खमदा माई पाकदरन हल्ले दुगा अखोई चखत थौरांगसु अदुकी मतिक यामना अखोई ममांग जंगनगरसु हल्ले Manipur University Directorate Degree Phanglakkrabi Khurai Sajor Thoiding Jam Laikai dagi Yumlembam Dezi Chanubo Eastern Popular Club na sinduna pokning thawat kre Eastern Popular Club ki secretary oina thawpuramba Khurai Sajor Thoiding Jam Laikai dagi Yumlembam Imoma Chamaite Elias Mahi amasung Yumlembam Ongbi Basanti Devi gi Anisuba Masanupi Yumlembam Dezi bu Mahak ke thesis Empowering Women Through Entrepreneurship in Manipur haiba sida Degree of Philosophy fanglakibada mahak pupungning thogat pagi thauram Kala Vidya Bhavan da achamba thauram amagaloina na pangthoke thauram asida President Kala Vidya Bhavan RK Narjit Chana Laikai gi Maira Paibi Luchingbi Sorai se Maningau amadi Thoiding Jam Bon Khurai na presiding member sing oike Yumlembam Dezi Sanuna Lamjing Lamtak Pirakhibi Yumlembam Dezi Sanubo Lamjing Lamtak Pikibi Dr. Janam Sonia Devi, Assistant Professor, Department of Adult Continuing Education and Extension, Manipur University, Kanchipur, Taubimal Khangbo Utki. Lanamaram Oraga Lanjan Raktuna Housing Tongan Relief Camp Sing the Lerakiba Sugnu Awang Laikai Dege Angom Ajit Sahi Kuntragamari Amade Sugnu Kaidem Laikai Dege Kaidem Taishan Sahi Kuntragamari Wakalgi Aruba Anabanamaram Oraga Makoina Leriba Relief Camp Sing the Laikidavada Like-Minded Grove LMZ Manipur Gi Thomi Sing Nangasi Laikidraba Anigi Lehoriba Loinabi Sing Amade Imung Manungi Mioy Sing da Lupali Sing Manga Manga Loinana Nomada Sangdraba Yadraba Asa Thak Sing Tengbang Duna Awabada Sarugyakre Manipuri Jagoi gi lamda Tripura amasung Santiniketan anigi marakta lainana Marida Sanskar Bharati Tripura Prant na Sinduna Nomgi oiba seminar kam workshop thauramama ngasi July tang ama Agartala town gi Tarani Hachta pangthokre seminar adu chief guest oikiba Nongchu Bangla ge Biswa Bharati Sangit Bhavan gi assistant professor Dr. Sumit Basu na haudoki tharamadu da guest oina Santiniketan da Manipur Jagoi haudok piramba Nitya Guru Budhimanta Rajkumar gi Masunupa Maru Pausegi editor RK Tarunjit Saknai Rabi Kalakar Tithi Devaman Tripura Government Music College ke Manipuri Jagoi gi Oza Bankim Khwaina Pratima Singha Sanskar Bharti Port Boto Coordinator S. Suman Bhattacharya Dr. Sandeep Dev Sorjit Gopena Singh Singna Sarugyaki Jagoi gi workshop amasung demonstration da Dr. Sumit Vasuna Rabindranath Tagore na Santiniketan da Manipuri Jagoi hagdokpagi pandam amadi Jagoi gi khuthek sathek na chingba performance tawduna utke workshop aduda satra kuntraga na Sarugyaki Okram Ivobina Chief Minister Oringaida 2016 gi February kunganithoi da Tamenglong amadi Ukrul gi District and Session Court Complex sangbat anabagi urep uyung tangkiba adu Tamenglong District and Session Court Complex ki mapung fana loishin kre Ukrul gi Roy Othong da laiba Ukrul District and Session Court Complex ki samgaliba si loishin dana lairi haina Ukrul District Bar Association a pen da fongdorakle Association gi President Advocate Michael Zimik Namari Lainab Singna Thabak Asi Tinthaduna Lehele Athuba Matamda Lushin Biu Hairi. All the other district court has completed and started functioning, whereas the Ukrul District and Session Court complex has never been started till date. Hence, the Ukrul District Bar Association has prayed to the concerned authority to start the construction of District and Session Court Complex, Ukrul at the earliest. Ukrul Forest Division na Humputara Taruk Suba Ban Mahasab ki Thauram Ngarang Pangthokre July Amadagi July Taret Fauba Chayola Machufna Chathagadaba Thauram gi Hogdokpa Numita Ukrul gi Forest Division and Officer gi Fly Yauna Ate Official Kiana Sarugya ke Thauramadu da Uchara Chatruklom Khul gi Akoiba Mafam Singda Thakre Hairi Senapati Forest Division Susinduna Ban Mahasab Thaurangomari Lainana DRDA Senapati
dagi Assam Rifles Camp fawa kilometer amarom sangbalambi gi nakanda u chara kaya thakre u thaba juda school college DLOs CSO Mahiroilo police amadi army personnel church ki luchingba nupiluf ki luchingba BDV ke mihut singh amadi bank ki staff singh na sarugya ke additional PCCF Sorenfi Basum IFS ban mahotsav kamari lenena July gi ahan bachawala sida u chara chanirom thanana bagi pandam thamli haike. In the coming weeks, we will be carrying out multiple plantation across the districts, all ranges, all bid officers, and we have mobilized the village to carry out plantation as per the theme 8 paid Makinam, that is plant a tree for your mother. Tha sigi tang amadagi hoduna tang taret fauba India sinba thungna pangthokadaba humfutara taruk suba ban mahotsav ki sargamoina Chandel Forest Division ki mereng makhada 8MR Laikumna Sinduna Battalion Asigi campus ta Champra Pambi Singh Thaduna ban mahotsav ki palan thoram pangthokre thoramadu da DFO Chandel Dr N Munal 8MR Laikungi commandant N Madhunimai yauna battalion asigi officer sing amadi Chandel Forest Division ki officer sing na sarugya ki thoramadu da Dr N Munal DFO na district asida su tang amadagi hoduna tang taret fawuda Chandel Forest Division ki oina uchara lak amo thanana ba pandam thamle sahi asigi World Environment numitagi hoduna battalion asida u pambi chamapan gi mathakta thakre hairi yam nungai jaba mana ikoi laikun gi siona handak World Environment Day dagi hode harga hojik phawbasida around 900 silung bathab thari sisu ikoina u thaba khak nate hingan ban sida ikoina u jaba ganda World Environment Day da tawjagi ba achievement du ge koi yam fruitful oiba survive si pachana tawne haibagi koi ma phaje aduna kudos to ikoi respected CEO jachum ai thamjage Miyuiva Kunaida Thengnariba Wathok Lanthok Kudingmak Amukta da Waroisin Puraktuna Tangdu Laitaba Muknaba Hana Sunaba Yaudaba Sakthung Pithung Manaba Anoba Punchirol Amadi Anoba Punsi Khongchit Amagidamak Universal Family Party gi President nga Sepom Nilakanta Khumanna Manipur gi Governor Ajay Kumar Bhala gi Khuthangda India gi President Draupadi Murmu da Anoba election Anoba Lengaklon Amadi Anoba Punchirol ama Purakna naba memorandum ama pishin kre 이번 버젯 그대로ประจำ 이번 그대로다 인터넷 기 웹사이트 구탕다 루파 깨라이 루파 깨 상그레 크라이크라이 더 케이타다기 해버 징버 뺨도 공공 레이버ประจำ 이번 그대로 기 추다 백생나 어떤 그대로다 칸나바 어도 내가 론 뭐는 뭐반 파우로바 시스템 뭐 프로그램 보이다부터 그나 라스파티 물물다 그 메모리다 마시 거기 준기 타릭 머리 인적션 비투다 하자보니 Songtham Ibomcha Singh Chahi Yankhai Humdoi Apokpa Laikhidraba Songtham Samu Changangai Tulihal Police Station Lamphel Imphal West District Asi Haukiba Mars ki Tangkun ga Taret Englishing ani ga Taraga Mapandagi Mafam Khangdana Mangkre Mahak Central Reserve Police Force ki retired Oiraba Miyoini City GD number na 911151665 ni mahaki awangba fit mangaga inchi taruk ni masam telaga mui masadi medium size ni mahak na thokiba matamda coffee color gi waistcoat amadi blue t-shirt lit ki jeans ut machu ama shet ke mahak mobile phone pai ki de hariba musibu kanagumana thengnabirabade Lamphel police station gi phone number 8974498015 natraga 8837003696 natraga manak nakpa police station da sinabiu haire Wakal Soirabi Nupiyama Tamenglongi Mafam Singda Koina Satuna Lerambadagi One Stop Center da Fajinduna Thamle Mahak Chahi Nimfurongi Lenga Oigani Mamai Koidanai Mamit Mui Masam Telaga Mui Kuchu Mui Loinana Foot Mangarom Wangi Mangondagi Achumba Wafam Amata Fangbangam Dre Kanagumbana Nupia Sibu Masak Kanglabadi Laklaga Claim Tauraga Lobayagani Haina Tamenglong Police Na Haire Natraga OSC Center Administrator number 87848751 natraga 8619521 asidagi akupa marol khangbayagani hairi loislakpada hauzik fawgi maroiba paw amukka hanna pizari Democratic People's Front DPF Kobar Regional Political Party amathorakre Kautruk amadi kadang banda sachakiba drone attack ki maroiba accused Saimul Thongsin Hau Wi-Fi makhatana NI da custody pikre Miyam gi mihut singna lingzel manadabadagi miyam na wabni haina akom luf kanglei paki President Sorai Sem Sanjit na phongdokre
amadi Kumbi Assembly Constituency ki manung de laiba tongan ba khul taramathoi gi low pari lising anirom athuba matam da low uba haunna bagi matang da low mising mi fam pang thokre Hauzik fawbagi onadi Manipuri pau matang sta lojare mideng tabiri bu punamuk amuk ka hana kurunjari